Bharatki awang nongpok lamdamda ladriba state taret amadi northern region sing punsilaga Greater Bangladesh Semnaba map ama inaw na Puthorakhre haina pawgi likul lamana kangalakli paw asina makha taraduna hai handak Bangladesh ki Chief Advisor Mohammad Yunus na China lebakta satkiba khongsata Bharatki awang nongpok lamdamda ladriba state taret yauna Bangladesh lepak kapuna economy package ama Semnaba hautokibaga loinana Turkey lebakna backing tauba Bangladesh ki Dhaka da leba NGO sina Greater Bangladesh ki map asi Puthorakhibani NGO sina Puthorakhiba map adu Myanmar gi Arakan state Bharat lebak ki Bihar Jharkhand Orissa amadi awang nongpok lamdam gi state taret asi pulap yauri Bangladesh ki Chief Advisor Mohammad Yunus ki regime asida Bharat ki awang nongpok state sing asi Bangladesh da punsin na bagi wafum phongdokibat laikrabani